Indian Security Force ka kuki militants singa leinaba mari IM na sabak fakle. Indian Security Force na phayang village da bomb sabagi factory hangdok handuna kuki militants singa bomb sabagi training PD NSCN IM na thamlakhi wasing Indian Security Force na Myanmar gi militants sing sizinaduna Manipur da proxy war sathari Assam Rifles paramilitary amasung territorial army na kuki militants sing bulaybak ani gi border lanthok lansin tawbada athingba amata pidri Indian Security Force ka KNAB amasung PDF ka asuki matik naksinana thabak tawminari Indian Security Force singna combat materials sing supply tawbada natana makhoida GPI pipe sing piduna phayang village da bomb sabagi factory hangdok khali refugees sing ge maikhung uplaga Indian Security Force na KNAB amasung PDF ka pulaga Myanmar gi border area da laiba nagagi camp kayada leptana landa sathari Indian Security Force singna Myanmar military sizinaraga Manipur da proxy war sathari haina NSCN na Indian Security Force pu maral sikre NSCN gi wafam da yumpham oiraga Ukrul Times na phongba pau da Assam Rifles AR Territorial Army Para Regiment amasung NIA na kuki militants singa puna thabak tawminaduna Manipur da maitai singi mathakta landa sathabaga loinana Myanmar da na NSCN gi mathakta Indian Security Force na KNAB amasung PDF sizinaraga proxy war sathari mamang thakta amukta ukhidriba moongda Manipur amasung Myanmar border da NSCN gi mathakta Indian Security Force na kuki lalhoba singa siga manaraga haukiba sayol ahumlo masida akanba moongda lan sathaduna lakli hairi hena laibak thibadi Indian Security Force na sathariba Makoigi aronba thabak singa sibu kupsinana ba hotnabada Manipur da kuki amasung maitai anigi marakta chahi ama hena satharakliba kangluk ki lana sin nakal amatada tongsinba laitana neutral oina lairiba NSCN bu National Investigation Agency NIA na maitai lalhoba singda mateng pituna kuki singi mathaka lan sathare haina aranba wafam sandokli NSCN gi waroladuna Makha taraduna hai Manipur da tholiba kangluk ki lana si maru oina mapalai ta gi sangsilakliba singi khut yawi haina Union Minister Amit Shah na phongdokhiba laikre matung tarakpada Manipur da ain kaina lona border lansinduna mitop changlakpa thingnaba India government ki thorangda border paring da chatnaramba free movement regime FMR lokthokre border fencing ki thabak hauhankhre Laibak thibadi Ministry of Home Affairs ke order adubu thawoidana Indian Security Force na KNAB gi theater sing laibak ani gi marakta athingba amata pidana sathok sasin tahalli amarom da NSCN ga loinana civil society organization singi lusingba singdana Indian Security Force na akanba mityeng changduna border lan tholan sin tawbada yahandana thamli hairi India government na lokhiba warep ona tainabada NIA Assam Rifles Para Regiment amadi Territorial Army na kuki militants bulaybak anigi border lanthok lansin tawbada athingba amata pidabaga loinana Assam Rifles na kuki militants sing truck mapot border lansin duna pusilakpa khunja singna uri khangri Indian government na Indian Security Force ka KNAB amasung PDF ka asuki matik naksinana thabak tawminari haibasi ikhangda khangnaraba ama oire KNAB amasung chin PDF na Indian Security Force na combat material supply tawbada natana makhoida GI pipe sing piduna phayang village da bomb sabagi factory hangdokhali bomb matau karamna sagani amadi drone matau karamna sizinagani haibagi matangda Indian Security Force na KNAB da training piri aduga phayang village pu Indian Security Force na pungkun mari section na ngak senbagi thabak sathari haiba sing asigi chapchaba praman sing laidabani hairi seroladuna makha taraduna Haukiba sahi taraga taret India government amasung NSCN ani gi marakta political dialogue sathaduna naga political issue gi warosin ama puraknaba loop asina honaduna lagli adubu India government ki pukjel sengdaba matau uthoktuna Indian Security Force na naga army gi mathakta haujiksu yeknaba amagumna leptana moong kayada lan tarakli adubu NSCN gi maikai Indian Security Force na Myanmar da sathariba makhoigi goodwill mission asida apanba ayetpa pikhiba leitri Myanmar dagi kuki refugee lising manga gi mathakta Kamjong district ki Pilong Sangalok amasung Phaiko da ngasi su changjafam pidun lairibani hariba refugee sing asi Assam Rifles na ngak selaga border lanthok lansin tawduna logi wangmada phataba thabak kaya satharakli refugee sing asi gi maraktagi amadi intelligence agency gi miyoi singalonya na criminal network ama semgatli hairi
ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯗꯤ ꯃꯅꯥꯛ ꯅꯛꯄ ꯖꯪꯒꯜꯁꯤꯡꯗ ꯁꯥ ꯇꯥꯟꯕ ꯑꯃꯗꯤ ꯉꯥ ꯐꯥꯕ ꯆꯠꯄ ꯐꯥꯎꯕ ꯀꯤꯅꯔꯦ ꯃꯔꯝꯗꯤ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯃꯤꯡꯗ एंटी सोशल एलिमेंट कया बॉर्डर लांसिंदुना संगसिलक्लगा हिंसागी थवों कया सथरकपदगिनी रिफ्यूजी माइखुम उपलगा इंडियन सिक्योरिटी फोर्स ना KNAB अमसुंग PDF का पुलगा म्यांमार की बॉर्डर एरिया दा लैबा नगागी कैंप कया दा लेफ्टनर लंदा सथरी मसीगी मनुंग चना नगा आर्मी की सेकेंड लेफ्टनर हंते आबु था सिगी तरामाथोइदा लंबीदगी फाख्रबा मतुंग ओटपयाबो ओट नैरबा मतुंग था सिगी तरागा हुमदोइदा हातखी मसीदा नतना कामजोंग डिस्ट्रिक्ट की सोरोखुलदा मथौ तारिबा नगा आर्मी की लेफ्टनर कर्नल यावराइसनसु KNAB ना मकुट चलगा हातखिबनी पुंगनमगा सिलोसिलगा मणिपुर थोलिबा इरांग असि NSCN ना थोअनबनी हाइना चार्ज तौरी नाकल अमरोमदा कुकी मिलिटेंट्स सिजनदुना NSCN की मथक्ता लांदाहली हाइरी इंडो नगा पॉलिटिकल टॉक असिगी वारोशिन अमा लाक्ट्रिबा मतम असिदा नगा आर्मी की मथक्ता इंटरनेशनल बॉर्डर दा ड्रोन सिजनदुना लांदारक्लिबा असिदा तुंगदा पामदबा थौदोकसिंग थोलक्लबदी मसिगी अफाफातगी दायित्व पुंबा इंडिया गवर्नमेंट पुगदबनी हाइनसु NSCN IM की माइकैदगी फोंदोरक्ली